Chahi ahum helaklaba Manipur thokliba wathok asi nongma nongmagi luba henjilakpa santi lainanaba law and order fananaba Manipur lengak amadi central lengak na Manipur miyamgi tangdu leitana lainanaba lambi amata ngasi fawba puthokri haina Communist Party of India gi spokesperson RK Amushana na fongdokre ngasi Rup Mahal Teng Teleiba Irawat Baban da pangthokiba paugi mifam amada Amushana na makha taraduna Manipur da changsilakliba illegal immigrants sing hana Tanthoklaba matung census tawbiyu haibasi Manipur miyamgi demand ni tamthina hatkraba naga micham taruki hakchang jenims ki moktigi ngasi fawba lawdana leiri makoigi achumba wayal pigani maral leiba sing chairak pigani haina lengak na thazaba pirabasu ngasi fawba thabakta onthoktana leiri Pumnamak asi party asina condemn tawi miyamgi awawa fongdoktuna lengak ki asoiba yaningdaba utuna constitution na piba right ki matung ina changsinba peaceful khongjang singda security force na nupi angang amadi mahiru singda fuba cheiba tawriba asi democracy chatpa leipak amagi machat nate political solution ama puraknanaba hotnaba chumgani lengak na firep lawbagi mahuta MLA minister Delhi de chatuna warep lawrakani hairiba asi miyam da utchaibani Mitop Tanthoktana Manipur census Touba yaroi miyam na chathariba thawong achumbani namfu the census tawnana ba honaraklabadi party asina boycott tawgani haiba wafam singsu fongdoki ngasi ki awaba mayam se kaino khara phongto gadi democracy da people no wari mayam se khara di phayeba madu sumna phongto ke sarkar ge soy mayam se tawdana constitution na piba right ki matungina kaino rally ma chappada demonstration ma tawda dharna ma tawda kari gi no ba tana tana no mai kapi bom kapi puri se chidi democracy ki masan na teba masi tawgono chief minister weriba home minister weriba manipur gi noi mase police force singje mapan gi lakpa kangu singje mase manipur sarkar na phajana control taw Masigum porse hojik taon ngano masida amuk siba naba sokpa panman nama so yorak pada kanan dai puni atopa tongan ba lambi amarum nam chakhidra manipur se hojik wari sidgi hena wagani aduna akoi aroi bada pin tawni manipur lengang na tawge khana tawbiu political solution ma porong na ba manipur lengang na hona biu hojik athu bada manipur gi movement se mase Tougani Manipur miyam da thajaba ma piyo ba lenga ka ma leiri mina mado chumna nangi MLA khara Delhi chale dudi mayam su like so haiba ngak tani politics tong bari khangi nangi MLA khara mui adma pan chal kana da hairu dori